ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃꯗ ꯈꯥꯒꯦꯝꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯡꯅ ꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯆꯍꯤ 3 ꯐꯥꯔꯕ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇꯗꯤ ꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯃꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄ ꯆꯍꯤ 3 ꯍꯥꯏꯔꯛꯂꯦꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯅꯅꯥꯏ ꯅꯨꯄꯤꯗ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯁꯥꯒꯩ ꯃꯨꯠꯇꯅꯕ ꯅꯨꯄꯤ ꯑꯃ ꯊꯤꯔꯣ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯍꯟꯕ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯄꯥꯝꯖꯗꯦ." "ꯃꯍꯥꯔꯥꯅꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯗꯤ ꯅꯪ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯅꯪ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯔꯤꯒꯤ ꯊꯤꯔꯨꯗꯧꯔꯤꯕꯅꯣ? ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯈꯛ ꯍꯥꯏꯒꯅꯨ." ꯃꯍꯥꯔꯥꯅꯤ ꯄꯤꯔꯥꯡ ꯏꯍꯧꯅꯅ, "ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯒꯩ ꯑꯁꯤꯕꯨ ꯃꯨꯠꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯀꯅꯥꯅ ꯑꯣꯏꯍꯧꯒꯅꯤ?" ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ "ꯃꯍꯥꯔꯥꯅꯤ, ꯅꯪ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯒꯤ ꯋꯥꯕꯒꯦ? ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯕꯤꯔꯝꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ꯫ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯏꯆꯥ ꯁꯣꯏꯗꯅ ꯄꯤꯅꯕꯤꯒꯅꯤ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯌꯥꯎꯗꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯃꯧ ꯅꯍꯥ ꯑꯅꯤꯈꯛ ꯂꯧꯕꯨꯛꯇ ꯄꯤꯔꯨꯛ ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯧ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯤꯔꯨꯛꯇꯨ ꯍꯦꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, "ꯏꯆꯦ, ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯦ ꯌꯥꯝ ꯐꯩꯀꯣ꯫ ꯑꯁꯨꯛ ꯐꯕ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯦ ꯂꯩꯕꯥꯛ ꯑꯇꯩꯗ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯟꯗꯛ ꯅꯣꯡ ꯀꯟꯅ ꯇꯥꯗꯅ ꯃꯍꯩ ꯃꯔꯣꯡ ꯑꯃꯠꯇ ꯂꯣꯛꯇꯕꯗꯣ, ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯅꯧꯍꯧꯅꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯄꯨꯝꯕ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯃꯨꯛ ꯅꯧꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯣ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯦ꯫ ꯑꯗꯣ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯦ ꯌꯦꯛꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩꯌꯦ, ꯑꯗꯨꯅꯅꯤ ꯍꯥꯏ ꯃꯆꯥ ꯌꯥꯎꯗ꯭ꯔꯤꯕꯁꯦ." ꯃꯧ ꯑꯗꯨꯅ, "ꯍꯩꯃ, ꯁꯤꯌꯥ, ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯂꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯪꯍꯧꯗ꯭ꯔꯕ ꯖꯥꯠꯂꯣ?" "ꯈꯪꯕꯗꯤ ꯈꯪꯕꯖꯥꯠ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥ ꯍꯥꯟꯅꯒꯤ ꯃꯍꯥꯔꯥꯅꯤꯗꯨꯅꯗꯤ ꯃꯍꯥꯔꯥꯅꯤꯁꯦ ꯌꯥꯝ ꯄꯥꯝꯗꯦ ꯍꯥꯏ꯫ ꯏꯅꯤꯡꯊꯧꯅ ꯅꯝꯗꯅ ꯂꯧꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯆꯥ ꯑꯝꯇ ꯌꯥꯎꯔꯣꯏꯗ ꯖꯥꯠꯂꯣ? ꯁꯤꯌꯥ, ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯤꯕꯣ ꯌꯥꯎꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯌꯥꯝꯅ ꯀꯟꯕ ꯌꯦꯛꯅꯤꯅꯁꯨ ꯍꯥꯏ꯫ ꯐꯔꯦꯁꯦ, ꯑꯩꯈꯣꯏꯅꯤꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯉꯥꯡꯁꯤꯡꯗꯣ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯇꯩꯁꯨ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯅꯤ꯫ ꯍꯣꯏꯁꯦ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯄꯤꯔꯨꯛꯁꯤꯁꯨ ꯐꯅ ꯌꯥꯝꯃꯦ." ꯑꯁꯨꯝꯅ ꯃꯧ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯈꯨꯜꯗ ꯑꯃꯥꯏꯕꯤ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯥꯏ꯫ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯄꯨꯝꯕ ꯈꯪꯕ ꯉꯝꯕ ꯑꯃꯥꯏꯕꯤꯅꯤꯅꯁꯨ ꯍꯥꯏꯅꯩ꯫ ꯑꯃꯥꯏꯕꯤꯗꯨ ꯑꯆꯝꯕ ꯑꯃꯥꯏꯕꯤ ꯅꯠꯇꯦꯅꯁꯨ ꯍꯥꯏꯅꯩ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗ꯭ꯔꯕ ꯀꯌꯥ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯎꯈ꯭ꯔꯦꯅ ꯍꯥꯏ꯫ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪꯗꯤ ꯆꯠꯍꯟꯅꯤꯡꯉꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯟꯇ꯭ꯔꯤ, ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯔꯥꯅꯤ ꯏꯕꯥꯅꯤꯒꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯔꯒꯦ." "ꯍꯣꯏ, ꯆꯠꯄꯤꯔꯨꯁꯣ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯆꯠꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯇꯧꯖꯔꯨꯔꯒꯦ." ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯗ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯝꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯆꯠꯄꯨ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯩ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ." ꯃꯟꯇ꯭ꯔꯤꯅ ꯌꯥꯝ ꯊꯥꯖꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ "ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ ꯃꯍꯥꯔꯥꯅꯤ." "ꯐꯔꯦ ꯅꯤꯡꯊꯧ, ꯆꯠꯂꯨꯔꯁꯤ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯀꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯇꯨ ꯃꯥꯒꯤ ꯂꯥꯏꯁꯪꯗ ꯃꯤ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯑꯃꯥꯏꯕꯤ ꯇꯝꯄꯥꯛ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯊꯥꯖꯗꯅ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯂꯩꯕꯤꯔꯕꯒꯦ? ꯑꯩꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯦꯟꯅ ꯈꯪꯂꯝꯂꯒꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯩꯈꯣꯏꯅꯤ ꯌꯨꯝ ꯄꯥꯜꯂꯛꯄ ꯆꯍꯤ 6 ꯐꯥꯔꯤ, ꯑꯗꯨꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯏꯃꯥ ꯃꯥꯏꯕꯤꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯅ "ꯏꯅꯤꯡꯊꯧ, ꯑꯩꯅ ꯌꯦꯡꯖꯕꯗ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯏꯆꯥ ꯎ ꯍꯥꯏꯅ ꯇꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯏꯆꯥ ꯎꯕ ꯄꯥꯝꯂꯕꯗꯤ ꯎꯄꯥꯏ ꯑꯃ ꯍꯥꯏꯒꯦ." "ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯃꯥꯏꯕꯤ." "ꯂꯩꯕꯥꯛ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯑꯋꯥꯡꯕ ꯆꯤꯡ ꯑꯃ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯕꯅꯤ꯫ ꯍꯤꯡꯆꯥꯕꯗꯨꯒꯤ ꯍꯩꯀꯣꯜ ꯑꯃ ꯂꯩꯕꯗꯨꯗ ꯃꯁꯦꯛ 9 ꯂꯩꯕ ꯁꯦꯝ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯒꯅꯤ꯫ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯁꯦꯝ ꯑꯃ ꯍꯦꯛꯂꯒ ꯅꯪꯅ ꯅꯪꯒꯤ ꯃꯍꯥꯔꯥꯅꯤꯗ ꯄꯤꯖꯔꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯆꯥ ꯐꯪꯒꯅꯤ." "ꯏꯃꯥ ꯃꯥꯏꯕꯤ, ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯁꯦꯛ 9 ꯂꯩꯕ ꯁꯦꯝ ꯑꯗꯨꯕꯨ ꯍꯦꯛꯂꯨꯒꯦ." ꯃꯍꯥꯔꯥꯅꯤ ꯄꯥꯈꯠꯅ "ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯤꯈꯤꯒꯅꯨ꯫ ꯏꯅꯤꯡꯊꯧꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯒ ꯅꯅꯥꯏꯅꯨꯕꯤ ꯏꯇꯣꯝꯇ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯖꯔꯣꯏ." "ꯃꯍꯥꯔꯥꯅꯤ, ꯀꯔꯤꯒꯤ ꯅꯊ꯭ꯋꯥꯏ ꯋꯥꯔꯤꯕꯅꯣ? ꯑꯩꯅ ꯆꯠꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯅꯕꯒꯤꯗꯃꯛꯇꯅꯤꯅꯦ꯫ ꯅꯪꯅ ꯂꯥꯟꯃꯤꯁꯤꯡꯒ ꯀꯣꯅꯨꯡꯗ ꯍꯜꯂꯨ꯫ ꯑꯩ ꯃꯁꯦꯛ 9 ꯂꯩꯕ ꯁꯦꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯈꯤ." ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯔꯥꯅꯤꯗ ꯈꯥꯝꯕ ꯌꯥꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯀꯣꯅꯨꯡꯗ ꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯎꯈꯣꯡ ꯑꯃꯗ ꯆꯥꯛꯅꯤꯕ ꯃꯐꯤ ꯃꯔꯣꯜ ꯏꯁꯦ ꯁꯦꯒꯥꯏꯕ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯀꯞꯂꯤ꯫ ꯃꯈꯣꯡ ꯅꯥꯝꯃꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯆꯥꯛꯅꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ "ꯕꯥꯕꯥ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯎꯈꯣꯡ ꯑꯁꯤꯗ ꯐꯝꯗꯨꯅ ꯀꯞꯂꯤꯕ?" ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯅ "ꯏꯆꯥꯅꯨꯄꯥ, ꯑꯩꯍꯥꯛ ꯑꯁꯤ ꯆꯥꯛꯅꯤꯕꯅꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯆꯥ ꯑꯊꯛ ꯅꯤꯗꯨꯅ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯁꯨ ꯑꯅꯤꯒ ꯑꯩꯈꯣꯏ 3 ꯆꯥꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡꯗꯒꯤ ꯀꯅꯥꯃꯠꯇ ꯆꯥꯅꯕ ꯍꯥꯞꯄꯤꯔꯛꯇ꯭ꯔꯤ꯫ ꯏꯁꯨ ꯑꯄꯤꯛꯄ ꯑꯅꯤꯗꯨꯁꯨ ꯆꯥꯛ ꯂꯥꯝꯗꯨꯅ ꯀꯞꯄꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯆꯔꯝꯕꯅꯤ." ꯅꯤꯡꯊꯧ ꯑꯗꯨ ꯆꯥꯛꯅꯤꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ "ꯕꯥꯕꯥ, ꯅꯆꯥꯅ ꯄꯤꯔꯤꯕꯁꯤ ꯀꯥꯏꯔꯒ ꯑꯆꯥ ꯑꯊꯛ ꯂꯩꯈꯣ." ꯆꯥꯛꯅꯤꯕꯗꯨꯅ "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯄ꯭ꯔꯥ?" "ꯕꯥꯕꯥ, ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯅꯤ." "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯏꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯅꯅꯥꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ "ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯄꯥꯕꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯂꯥꯟꯃꯤ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯐꯝ ꯀꯔꯥꯏꯗ ꯂꯦꯡꯕꯤꯒꯗꯕꯅꯣ ꯏꯅꯤꯡꯊꯧ?" ꯅꯤꯡꯊꯧꯅ ꯃꯥꯅ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯥꯛꯅꯤꯕꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯄꯥꯝꯕꯤ ꯑꯁꯤ ꯄꯨꯕꯤꯈꯣ꯫ ꯄꯥꯝꯕꯤ ꯑꯁꯤ ꯍꯤꯡꯆꯥꯕꯗꯨꯅ ꯌꯥꯝꯅ ꯄꯥꯝꯕ ꯄꯥꯝꯕꯤꯅꯤ꯫ ꯍꯤꯡꯆꯥꯕꯗꯨꯒꯤ ꯍꯩꯀꯣꯜꯗ ꯄꯥꯝꯕꯤ ꯑꯁꯤ ꯍꯧꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯅꯤꯕꯗꯨꯅ ꯅꯤꯡꯊꯧꯗ ꯎꯍꯩ ꯄꯥꯝꯕꯤ ꯑꯃ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯝꯕꯤꯗꯨꯕꯨ ꯄꯨꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯍꯩꯀꯣꯜ ꯑꯗꯨꯁꯨ ꯌꯧꯔꯦ꯫ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯎꯍꯩ ꯍꯧꯔꯝꯃꯤ꯫ ꯎꯍꯩꯁꯤꯡꯗꯨ ꯌꯥꯝ ꯐꯖꯅꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯗꯨ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯂꯛꯏ꯫ "ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯍꯩꯀꯣꯜ ꯑꯁꯤ ꯃꯥꯡꯍꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯆꯥꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯒꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯥꯒꯦꯝꯕ ꯉꯁꯥꯏ ꯆꯥꯛꯅꯤꯕꯗꯨꯅ ꯄꯤꯔꯛꯄ ꯎꯍꯩ ꯄꯥꯝꯕꯤ ꯑꯗꯨ ꯍꯤꯡꯆꯥꯕꯗꯨꯗ ꯎꯠꯂꯝꯃꯤ꯫ "ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯎꯍꯩ ꯄꯥꯝꯕꯤ ꯑꯗꯨ ꯀꯔꯥꯏꯗꯒꯤꯅꯣ? ꯃꯗꯨꯒꯤ ꯎꯍꯩ ꯄꯥꯝꯕꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯑꯩꯅ ꯄꯥꯝꯕꯤ ꯑꯁꯤ ꯅꯪꯉꯣꯟꯗ ꯄꯤꯔꯕꯗꯤ ꯅꯪꯒꯤ ꯍꯩꯀꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯃꯁꯦꯛ 9 ꯂꯩꯕ ꯁꯦꯝ ꯑꯗꯨꯒ ꯎꯅꯁꯤ." "ꯑꯩꯁꯨ ꯌꯥꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ." ꯑꯁꯨꯝꯅ ꯃꯁꯦꯛ 9 ꯂꯩꯕ ꯁꯦꯝ ꯑꯗꯨꯒ ꯎꯍꯩ ꯄꯥꯝꯕꯤ ꯑꯗꯨꯒ ꯑꯣꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯁꯦꯝ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯦꯛꯇ ꯀꯥꯏꯗ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯦꯝ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯂꯩꯃꯗ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯌꯥꯝ ꯊꯥꯖꯗꯅ ꯃꯍꯥꯔꯥꯅꯤ ꯂꯩꯃꯗꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯤ ꯍꯔꯥꯎꯕꯗ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕꯗꯨ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯃꯤꯔꯣꯜꯂꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ
Maharani Leimasu makum matha surakladuna amaibi amana Maharani do angang unarami. Amaibi adu angang ama pamduna thoklai. Iningthaugi isa Rajkumar ama phangjari. Wadu tabada ningthau yamna haraurami angangsamda siriba sanagi lik ama lautoktuna. Imamaibi pau nungaiba tambagi sanagi lik asi lausilo. Amaibi adusu yamna haraurami. Ningthau masa Rajkumar adugi maming Malem haina kaurammi. Leibaktu Rajkumar phangjabagi tha ama sukna harauba phongdoklammi. Asumna Rajkumar su chahi ama hairakle. Ningthauga Maharaniga asumna wari sanarammi. Iningthau amaibi tampakto yamna haiba amaibi. Magi thuzaldagi isa Rajkumar amasu phangjani. Isa Rajkumar bu puduna amaibi tampaki manakta amuktang chachanigi. Iningthauna kari khanbiriba. Jalusu karisu akaiba leite. Amaibi tampaki mapandagi. Ekhoina ngasi nungsiraba isabu phangjribasi. Numito haukre nunganbaga Maharani masa Rajkumar Malembu puduna amaibi tampaki yumda laklammi. Maharani na amaibi tampakbu khurumjarami. Ima maibigi mapandagi ngasidi ai imita isa uba phangjari. Amaibi tampakna pumnamakse nakhoina tauruba afaba thabak adugi mahi mapu magi kumhaini. Ima maibi aina tajabada ima maibidi tungda thokadaba pumba khangba ngami haina hai. Aigi isagi tungi punsida kari thokani haibadu amukta yengbiyo. Ima yengge. Amaibi tampaktu mamit wisinduna yenglammi. Rajkumar gi tungi punsida thokadaba singdu amaibi tampaki mamitta urammi. Amaibi tampaktu mamitu tapna pangthorai aduga asumna hairai. Rajkumar si araiba mi amadi oiroi dauri. Mana satkiba lanpham khudingmakta mai paktuna halakani. Adubu Maharani Rajkumar si leibak asida leiriba khwaidagi lairaba imungi masanupi ama lawgani. Makhoi nupi manga pot Rajkumarna lawgadoribasina atombi aduni. Amaibi adugi wadu tabada Maharani do yamna sauninglammi. Adubu amaibi tampaki mamangdadi ashaubudu uthoklamni. Maharani na yum adugi leifam madu amaibi tampakta hangbadagi khanglamni. Maharani na amaibi tampakta sanalupa kaya katlamlaga masa Rajkumar ga loinaduna konungda halaklamni. Konung yaubaga Maharani adu wakalda sumna khalammi. Asuktang na phangjaba aigi isa Rajkumar asibu laira sudatnabi amabu magi nupi oina lawgadaba masi oiba yaroi. Aini hinglingayda laira sudatnabi yamana aigi mau oibadi khak oithokpa yaroi. Maharani du numituma tumdabi wakal kaya ama khalammi. Nong hek nganbaga Maharani du lanmi kanasu yaudana amaibi tampakna haiba yum aduda masak loduna laklammi. Yum masibu mi leibro? Mi leirabadi amukta thokpiro. Yum madudagi pijet pigai setpi nupi ama thoklai. Kana hangbano? Aise thangnaba khulagini. Nakoi mungi wari pumba mi mana tambadagi ai loina tari. Aigidi isa nupa ama khaktani. Isa nupi amaga pambani. Adubu isorna aigi laibakta tambiramdre. Nangi isa nupi atombido ai yoksaragi. Aina mabu yam luna tawgani. Adom na haibiribado aikhoigidi laibak yamna phabani. Adubu pokpa tha phadriba isa asibu mamaina karamna pigani. Adugidi karisu khanbigani. Aina isa nupibu apokpa mamadagi hena luna tawgani. Aduga sanagi senyak chamasu pizagi. Mamadu masagi tungi khallaga yarami. Phare ai yare isa silau yum asida leirabadi mabuk thana pizabasu ngamloi. Mamadu imungda sangduna angangandubu puthoraktuna Maharani da pirami. Mamadu kaptuna isabu luna di tawbiyo. Maharani noklaga karigi luna tawroidoribano ngasidagi angang asi aigi isa oirabani. Maharani na mamaduda sanagi senyak chama piramlaga satkre. Mamadusu masa pukhiba maikai adubu yengduna kapjahawi. Maharani na angang adubu turel tamna puduna laklammi. Maharani na angang adubu irai kallaba turel aduda thadakirami. Angang adusu tauduna satki. Maharani su konungda amuk halaklammi. Angang adu tauduna asum chatkibana turel mayada san puliba ibotona urami. Angang amana kana kappadu taraga iboton wakalda. Karaidagi angang ni kaplibasibo
ꯀꯅꯥꯝꯇ ꯂꯩꯕꯁꯨ ꯎꯗꯦ ꯅꯠꯇ꯭ꯔꯒ ꯕꯨꯠ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯑꯉꯥꯡ ꯑꯗꯨ ꯇꯥꯎꯊꯔꯛꯂꯤꯕꯗꯨ ꯏꯕꯣꯇꯣꯟꯅ ꯎꯔꯝꯃꯤ ꯇꯨꯔꯦꯜꯗ ꯇꯥꯎꯊꯔꯛꯂꯤꯕꯁꯤꯗꯤ ꯑꯉꯥꯡꯅꯤꯅꯦ ꯏꯕꯣꯇꯣꯟ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕు ꯈꯨꯟꯒꯠꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯁꯤꯕꯣ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯣꯛꯈꯩ ꯄꯣꯛꯂꯒ ꯇꯨꯔꯦꯜ ꯑꯁꯤꯗ ꯊꯥꯗꯔꯛꯂꯤꯕꯅꯤꯅꯦ ꯐꯔꯦ ꯑꯉꯥꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯏꯁꯥ ꯁꯛꯅ ꯌꯣꯛꯂꯒꯦ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯉꯥꯡ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯅꯤ 이보돈 아강 adubu puduna mayumda laklammi 이보돈 그 loinabi ranidu sumangda pausuduna leirammi 이보돈나 아강 ama konduna changlakpadu ubada rani yam ngakna nupa karaidagi angangno pamlaga laklibaduna nupi ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯁꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯥꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯥꯕꯤꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡ ꯑꯁꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕꯅꯣ ꯅꯨꯄꯤ ꯑꯩꯅ ꯁꯟ ꯄꯨꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯔꯦꯜꯗ ꯇꯥꯎꯊꯔꯛꯄꯅꯤ ꯅꯨꯄꯥ ꯑꯉꯥꯡꯗꯣ ꯑꯩ ꯑꯃꯨꯛꯇ ꯄꯝꯈꯤ ꯍꯣꯏꯁꯤ ꯄꯝ ꯔꯥꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗꯒꯤ ꯑꯉꯥꯡꯗꯣ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯅꯨꯄꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯁꯛꯁꯤꯗꯤ ꯃꯃꯥꯏ ꯃꯥꯜꯂꯤ ꯏꯕꯣꯇꯣꯟ ꯅꯣꯛꯂꯒ ꯃꯁꯝꯁꯤꯅ ꯑꯩ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯣꯛꯂꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯡ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯤ ꯃꯁꯛ ꯃꯇꯧꯁꯨ ꯂꯝ ꯌꯧꯅ ꯐꯖꯔꯝꯃꯤ ꯅꯨꯄꯥꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯃꯥꯒꯨꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ 이보돈과 라니가나 마사누피부 얌루나 떠람미 라스쿠마르수 파캉 파레 마파이붕어 카겐바나 마사누파 라스쿠마르부 랑기 쿠수 쿨라이 마틱 사나 tambirammi 마파다기 헨 라스쿠마르 말렘나 하이토이 싱토이람미 라스쿠마르 말렘나 ꯆꯠꯈꯤꯕ ꯂꯥꯟꯐꯝ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇꯅ ꯍꯜꯂꯛꯄ ꯌꯥꯎꯔꯝꯃꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯑꯁꯝꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯣꯔꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯄꯤꯁꯨ ꯈꯟꯖꯔꯤꯕꯅꯤ ꯑꯗꯣ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯜꯂꯤꯉꯩꯁꯤꯗ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯁꯤ ꯂꯨꯍꯣꯡꯕꯤꯅꯕ ꯇꯧꯔꯁꯤꯗꯣ ꯃꯍꯥꯔꯥꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ ꯈꯔ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯍꯜ ꯑꯣꯏꯔꯅꯤ ꯑꯗꯨꯅꯤ ꯏꯅꯤꯡꯊꯧ ꯑꯗꯣ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯄꯤꯗꯤ 이닝ꯊꯧꯒꯤ ꯏꯇꯥꯎ ꯅꯤꯡꯊꯧꯄꯤ ꯕꯥꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯛꯍꯦꯟꯕꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯋꯥꯁꯤ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯨ ꯃꯍꯥꯔꯥꯅꯤ ꯋꯥꯐꯝ ꯑꯗꯨ ꯏꯇꯥꯎ ꯅꯤꯡꯊꯧꯗ ꯍꯧꯗꯣꯛꯇ꯭ꯔꯤꯉꯩ ꯍꯥꯟꯅ ꯅꯆꯥꯅꯨꯄꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯪꯅ ꯈꯪꯗꯣꯛꯎ 이닝ꯊꯧ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯅꯥꯏ ꯅꯨꯄꯤ ꯂꯣꯏꯅ ꯊꯤꯒꯠꯆꯔꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯃꯍꯥꯔꯥꯅꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯒꯤꯗꯃꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯛꯍꯦꯟꯕꯤꯕꯨ ꯍꯥꯏꯅꯔꯒꯦ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯈꯥꯒꯦꯝꯕꯅ ꯃꯥꯒꯤ ꯃꯔꯨꯞꯄꯤ ꯕꯥꯔꯦꯜꯗ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯛꯍꯦꯟꯕꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯈꯥꯒꯦꯝꯕꯒꯤ ꯋꯥ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ ꯈꯥꯒꯦꯝꯕꯅ ꯃꯆꯥꯅꯨꯄꯥ ꯃꯥꯂꯦꯝꯕꯨ ꯃꯥꯒꯤ ꯃꯔꯨꯞꯄꯤ ꯕꯥꯔꯦꯜꯒꯤ ꯂꯩꯕꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯨꯅꯕ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯌꯥꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯇꯣꯡꯗꯨꯅ ꯃꯅꯥꯏ ꯈꯔꯒ ꯅꯤꯡꯊꯧꯄꯤ ꯕꯥꯔꯦꯜꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯊꯦꯡꯅꯔꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯄꯥꯝꯈꯤ ꯔꯥꯖꯀꯨꯃꯥꯔ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯄꯗꯨ ꯎꯔꯒ ꯃꯁꯥꯗꯨ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ ꯆꯦꯡꯂꯧ ꯁꯛ ꯍꯦꯜꯂꯕꯤ ꯅꯍꯥꯛꯄꯨ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯦꯝꯕꯤꯔꯥ ꯑꯁꯦꯡꯕꯗꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯅꯪꯒꯨꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯑꯩ ꯎꯔꯛꯈꯤꯗ꯭ꯔꯤ ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯩꯗꯤ ꯂꯥꯏꯔꯦꯝꯕꯤꯁꯨ ꯅꯠꯆꯗꯦ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯈ꯭ꯔꯦ ꯅꯠꯇꯦ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔ ꯑꯩꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯒ ꯌꯦꯡꯅꯕꯗ ꯑꯩꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯖꯗꯦ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒ ꯊꯥꯛ ꯃꯥꯟꯅꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯅ ꯊꯤꯕꯤꯌꯨ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯉꯁꯤꯃꯛ ꯅꯪꯕꯨ ꯑꯩꯅ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯗ ꯁꯛ ꯇꯥꯛꯀꯅꯤ
ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ "ꯔꯥꯖꯀꯨꯃꯥꯔ, ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯄꯨꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯗꯒꯤ ꯑꯌꯥꯕ ꯍꯥꯟꯅ ꯂꯧꯕꯤꯈꯣ꯫ ꯏꯃꯥ ꯄꯥꯕꯅ ꯌꯥꯔꯕꯗꯤ ꯑꯩꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯒꯅꯤ." "ꯐꯔꯦ, ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯗꯒꯤ ꯑꯌꯥꯕꯗꯣ ꯑꯩ ꯂꯧꯔꯒꯦ." ꯑꯁꯨꯝꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯔꯥꯖꯀꯨꯃꯥꯔ ꯃꯈꯣꯏꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟꯅ "ꯏꯆꯥꯅꯨꯄꯤ, ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ?" "ꯄꯥꯕ, ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯃꯥꯂꯦꯝꯅꯤ." ꯏꯕꯣꯇꯣꯟ ꯌꯥꯝ ꯉꯛꯅ "ꯍꯥ, ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ? ꯑꯩꯈꯣꯏꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ?" "ꯄꯥꯕ, ꯅꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯗꯤ ꯑꯁꯦꯡꯕ ꯃꯔꯝ ꯑꯗꯨ ꯍꯥꯏꯖꯒꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ." ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯇꯣꯟꯒ ꯔꯥꯅꯤꯒꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯔꯥꯅꯤꯅ "ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯗ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯃꯧꯑꯣꯏꯕ ꯄꯥꯝꯂꯣꯏ." "ꯏꯃꯥ, ꯑꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯃꯃꯧꯑꯣꯏꯕ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤꯗꯃꯛ ꯂꯦꯞꯀꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯌꯥꯕꯤꯔꯕꯗꯤ ꯉꯁꯤꯃꯛ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ." ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥ ꯑꯗꯨꯗ ꯏꯕꯣꯇꯣꯟꯒ ꯔꯥꯅꯤꯒꯁꯨ ꯌꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯃꯥꯒꯤ ꯁꯒꯣꯜꯗ ꯍꯥꯞꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯈ꯭ꯔꯦ꯫ ꯁꯣꯝꯗ ꯀꯣꯅꯨꯡꯗꯅꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯂꯛꯏ꯫ "ꯏꯄꯥꯒꯤ ꯃꯥꯂꯦꯝ, ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯍꯥꯏꯌꯨ ꯏꯄꯥꯗ ꯁꯦꯡꯅ." "ꯏꯄꯥ ꯅꯤꯡꯊꯧ, ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯡ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯏ꯫ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯦ ꯈꯟꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯕꯅꯤ." "ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯣ ꯍꯥꯏ?" "ꯏꯃꯥ, ꯏꯃꯥꯅ ꯈꯜꯂꯤꯕꯗꯨ ꯑꯣꯟꯅꯔꯦ꯫ ꯃꯍꯥꯛ ꯑꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯥꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ." ꯃꯍꯥꯔꯥꯅꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ "ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕ? ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ? ꯏꯃꯥꯒꯤ ꯃꯥꯂꯦꯝ, ꯆꯠ! ꯅꯨꯄꯤ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯂꯨꯁꯨ꯫ ꯏꯆꯥꯒꯤꯗꯃꯛ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯛꯍꯦꯟꯕꯤꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯕꯅꯤ." "ꯏꯃꯥ, ꯅꯆꯥꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯕ ꯑꯩ ꯉꯝꯂꯣꯏ꯫ ꯏꯃꯥꯒ ꯏꯄꯥ ꯅꯤꯡꯊꯧꯒꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕу ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ." ꯅꯤꯡꯊꯧꯅ "ꯏꯆꯥꯅ ꯀꯔꯤꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯏꯆꯥꯅ ꯄꯥꯝꯖꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯏꯄꯥꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ." ꯅꯤꯡꯊꯧꯅ ꯌꯥꯔꯕꯁꯨ ꯃꯍꯥꯔꯥꯅꯤꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯇꯨꯅ "ꯅꯨꯄꯤ ꯃꯆꯥ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅꯤꯡꯂꯕꯗꯤ ꯑꯩꯅ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯕ ꯇꯥꯏ." "ꯀꯔꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯃꯍꯥꯔꯥꯅꯤ." "ꯆꯥꯡꯌꯦꯡ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯎꯃꯪ ꯑꯃ ꯂꯩꯕꯅꯤ꯫ ꯎꯃꯪ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯕꯅꯤ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯁꯝꯗꯣ ꯁꯅꯥꯒꯤ ꯑꯣꯏꯕꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯁꯝꯅꯥ 3 ꯄꯨꯔꯛꯄ ꯉꯝꯂꯕꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤ ꯅꯪꯅ ꯀꯤꯔꯕꯗꯤ ꯅꯌꯨꯝꯗ ꯍꯟꯈꯤꯕ ꯌꯥꯒꯅꯤ." "ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯆꯥꯡꯌꯦꯡ ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯂꯝꯕꯤ ꯑꯩ ꯇꯥꯛꯂꯒꯦ꯫ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯁꯅꯥꯒꯤ ꯁꯝ ꯑꯃꯍꯦꯛꯇ ꯄꯨꯔꯛꯂꯒ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯁꯝꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯍꯥꯏꯖꯤꯜꯂꯕꯁꯨ ꯌꯥꯝꯅ लाइना खंगनी हिंसाबीदुगी समदु इसिंगदा तिंगलगा थकपदा इसादा लैरंबा अनाबा पुंबा फहनबा ngami नुंगसी तोंबीसु यारमी महारानी अदुना हिंसाबी अदुगी लैफम अदु नुंगसी तोंबीदा ताकलम्मी नुंगसी तोंबीसु हिंसाबी लैबा सुरुंग अदुदा लाकलम्मी हिंसाबीदु कना नाखोक्तुना तुमली नुंगसी तोंबी तुमिन्ना हिंसाबी अदुगी मनाक्ता संगदुना तांजा येंगलदुना हिंसाबीदगी सनागी समदु अम्मम फुकलम्मी हिंसाबीदुसु कन्ना तुमखिबना नुंगसी तोंबीना समफुकलिबदु खंगलम्नी समना अहुमदु फंगलबदा हराउना सुरुंग अदुदगी थोकलकलम्मी माना सुम लाकपदा चकनीबा अहल अमा मसादु याम कन्ना ngамदना उखोंग अदुदा ngaदुना नहेदुना लैरम्मी नुंगसी तोंबी अहल अदुगी मनाक्ता संगदुना बाबा कैदौरबगे हक्चांग याम ngамदना उई
ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕꯤꯗꯕ꯭ꯔꯣ? ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ ꯏꯆꯥꯅꯨꯄꯤ ꯉꯔꯥꯡꯗꯒꯤ ꯏꯁꯥꯁꯤ ꯌꯥꯝ ꯉꯝꯗ꯭ꯔꯦ, ꯆꯥꯛꯁꯨ ꯃꯔꯨ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ. ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯅꯥꯛꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯂꯩꯔꯝꯃꯤ. ꯑꯗꯨꯗ ꯁꯝꯅꯥ 3ꯗꯨ ꯇꯤꯡꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯝꯃꯤ. ꯕꯥꯕꯥ, ꯏꯁꯤꯡ ꯑꯁꯤ ꯊꯛꯎ. ꯏꯁꯤꯡ ꯑꯁꯤ ꯊꯛꯄꯗꯒꯤ ꯄꯥꯕꯒꯤ ꯑꯅꯥꯕ ꯄꯨꯝꯕ ꯐꯔꯗꯕꯅꯤ. ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯁꯨ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯝꯃꯤ. ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯆꯥꯛꯅꯤꯕꯗꯨ ꯅꯥꯕ ꯐꯔꯝꯃꯤ. ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ ꯃꯁꯥ ꯈꯪꯀꯟ ꯀꯟꯈꯠꯂꯛꯄꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯨ ꯍꯔꯥꯎꯔꯝꯃꯤ. ꯈꯪꯍꯧꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯏ. ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯥꯝ ꯉꯛꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯌꯦꯡꯉꯤ. ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯨꯄꯤ ꯃꯆꯥ, ꯑꯩꯁꯤ ꯂꯥꯏꯔꯦꯝꯕꯤꯅꯤ. ꯅꯪꯕꯨ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯅꯤꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯪꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯤ. ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯒꯦ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯍꯩ ꯇꯧꯗꯨꯅ ꯈꯨꯗꯣꯞ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ. ꯈꯨꯗꯣꯞ ꯑꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯄꯤꯗꯨꯅ, ꯏꯆꯥꯅꯨꯄꯤ, ꯈꯨꯗꯣꯞ ꯑꯁꯤ ꯂꯧꯁꯤꯜꯂꯨ. ꯈꯨꯗꯣꯞ ꯑꯁꯤ ꯑꯆꯝꯕ ꯈꯨꯗꯣꯞ ꯅꯠꯇꯦ, ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯅꯤ. ꯅꯨꯡꯁꯤꯇꯣꯝꯕꯤꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ. ꯃꯍꯥꯔꯥꯅꯤꯗꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯆꯥꯊꯣꯛꯂꯝꯂꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯅꯥꯏꯅꯨꯕꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯜꯂꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ. ꯃꯍꯥꯔꯥꯅꯤꯗꯨ ꯆꯦꯟꯊꯣꯔꯛꯏ. ꯃꯍꯥꯔꯥꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯤꯡꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯕ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯁꯝꯅꯥ 3ꯗꯣ ꯁꯤꯗ ꯂꯩꯖꯩ. ꯑꯗꯨꯒ ꯁꯤꯅ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯅꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯄꯤꯕꯤꯕꯅꯤ. ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯂꯧꯗꯨꯅ ꯁꯝꯅꯥ 3ꯗꯨ ꯏꯁꯤꯡꯗ ꯊꯥꯗꯔꯝꯃꯤ. ꯑꯗꯨꯒꯤ ꯏꯁꯤꯡꯗꯨ ꯑꯅꯥꯕ ꯃꯤ ꯑꯃꯗ ꯄꯤꯊꯛꯂꯝꯃꯤ. ꯑꯅꯥꯕꯗꯨ ꯌꯥꯝ ꯊꯨꯅ ꯐꯔꯝꯃꯤ. ꯃꯍꯥꯔꯥꯅꯤꯁꯨ ꯈꯪꯂꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯕ. ꯍꯧꯖꯤꯛꯇꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯅꯤ. ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯃꯥꯂꯦꯝꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯔꯥꯖꯀꯨꯃꯥꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ.